Nganthoigi Hakchang Ngasi mas Hangdokle ngamlaba yana leire Ahmedabad ki London tamna paigidaba Air India flight 171 plane crash tokibagi thodokta laikidaba Manipur cabin crew oibi thawal awang laikai di Nganthoigi sarma kongrai lakpom thawai yaudra Hakchang Ngasi mas Hangdokle ngamlaba yana leire ngarang nungthil pung aniga makai taba matamda Ahmedabad ki damakta Imphal gi airport gi khongsan kiba laikidaba Nganthoigi sarma gi pongmina pa mase gi tanjali ngarang numidang pung 9 gi minute nifum manga taba matamda Ahmedabad ta thungkibaga loinana Nganthoigi Hakchang mas Hangdoknaba gi damakta Macedegi DNA sample lawkre pawasin hai Gitanjali atopa nupi amaga loinana makhoi ani Ahmedabad chatkibani atopa hanadegi mapanda leiba imung manunggi angangsing oiba mioi ani amasung ngarang Ahmedabad mangjauna leiram bagal loinana hojik makhoi mari pun airport authority na ka ama piduna leheli hairi atopa pawgi likul amagi matung inadi plane crash ki thodok aduda laikhidaba mioi singi manungda hojik fawada DNA test tawbagi thabuk sathabada mioi samaga taraga mapandi DNA test tawba loikre hojik su makhatana laikhidaba singi imung manunggi mioi sing DNA test tawbagi thabuk sathari DNA matching loikraba sing adugi manungda Nganthoigi sarma kongbrai lakpam yaurabra natrang yaudebra haibagi hojik fawbagi oina dekhangba ngamdri masak khangdokpa ngamlaba laikhidraba mioi tare ki Hakchang di imung manunggi mioi sing da khusin nakre hairi Gujarat ta kai kiba plane gi black box pankre forensic analysis and technical examination chathari haukiba sagol se numita Gujarat ki Ahmedabad ki London dagi gatwick tamna paikiba Air India gi flight number 171 Boeing 7878 Dreamliner plane kai kiba adu da sikiba mi gi masing chani ga yankhai ga mari sukre plane adu da mioi chani ga nifuni thoi tongki makhata na thijin bagi thabu hojik su sathari thodo adu thijin na balenga ki awang batha ke multidisciplinary committee ema semkre kai kiba plane adu da India masa sama ga humpu ga mapan British masa yankhai humdoi Portugal masa taret Canada masa amaloina na crew member taraga ni thoi yauki Indian American Association Gujarat chapter gi president Nur Shah na phongdok khibada thodok adu da medical tamniba mahiroi mari doctor amagi loina bisiki haibadu sumle thodok thokpham adugi manak nakpa mafam sing de leiba mafam sing de Asiba Hakchang nipan phangki makhoi sing adu masak khangdokloba matung imung manung gi mioi sing da khusin na krairi amarom da plane kaibagi thodok adu makhata na thijina awang batha ki multidisciplinary committee semkre aircraft accident investigation bureau AIB na sukai kiba plane adugi black box pangbangam kre masigi mamang da Gujarat ki anti terrorism squad na mafam adugi digital voice recorder ama supangki adubu plane adu karam na kai kiba no happy hojik power sapsa na khangbangam dri hairi plane kai kiba adugi matang da forensic analysis and technical examination sa thari loina awa batara pam miyam gi tengbang pina pungkun mari mathau tawgada ba control room amasung stable hospital Hangdokle hairi Manipur da karam illegal immigrants sing lay haibasi khangdok tu Manipur gi tanthokhinaba thabuk lokhot piu haidun India amadi Manipur lengakta MMTU na memorandum pisin khre Ministry of Home Affairs me taraga mapan 2025 te state amasung union territory numit kunthani gi manungda Bangladesh amasung Myanmar dagi lonia dana sanglakpa mitop sing illegal immigrants pu tanthokhinaba kan baya thangthokraba su Manipur gi PR government thabuk oina lokhot pagi mamita dri haina mitei maitai tribe union MMTU gi secretary administration mutum Suramani maitai na phongdokre wafam asing ase Manipur press club ke thangjing hall da pangthoki pawgi mifam amada Suramani maitai na phongdokibani magna makata na hai India gi atopa state sing maru oina Assam Arunachal Pradesh amade Tripura da mitop sing khandokpagi thabuk kana laukali June 8 da Assam government mitop chahumga kuntra immigrant expulsion act lisingam sang paniang khai season na duna tanthoki haibagi phong sawa pawdari Manipur illegal immigrants sing masing yamna lei haibasi miyam na ikhang khangnar po pham ne adu hojik leiriba PR government asina thabuk amata lokhata basi yamna leibak tipani MMTU na Manipur da karam illegal immigrants sing lei haibasi khangdok pagal loina na makhoibu thuna Manipur da gi tanthoki na bagi thabuk lokhot piu haidu India government amadi Manipur government ngarang June taraga humdoi da memorandum ama submit tawkhre hairi magna makata na hairiba memorandum adu da lisingam sampan humdraga mathoi gi Bangladesh war lisingam sampan humpuni thoi lisingam sampan marfugni pan amadi 2021 da Myanmar thokki military cop na maram oiraga Manipur da sansela ki mitop singi matang da kupna nainabaga loina na tangkak kaya da 398 km sanggo Manipur Myanmar border sansela ki mitop singi matang da hum kaya pan ki British na Chin Hills ta leiba mi singbu Chin kauki khulai Lusai Hills ta leiba singbuna Lusai kauki aduga Chin Lusai Hills India da sensila pa mi singbuna kuki kauki aseng badis Chin haibasi Burmese wani sampu basing basket carrier saibani kuki bu maitaina khongjai kawi khongjai haiba wahi si khongsai haiba
वही की लोंथैनी चिनकुकी अमदी लुसाइबु खोमजिलगा जो हाइना खंगनै मणिपुर दा इहान हाना संगलकिबा चिनकुकी जो ट्राइब ती खोंगजाइनी लिसिंगम सापन निफुगा मंगादा महाराजा नरसिंहा की मतमदा संगसिलकिबा कोम आइमोल आनान चिरुई सोथे कोइरेंग पुरुम लामगांग समकांग मेंगांग मोनसांग ट्राइब सिंगदि मैतै पुयादा मैतै कोम हाइना यावना थेंगनै मैतै कोम दि चिनकुकी जो ट्राइब नते मखोइगी लोन कल्चर इंस्टीट्यूशन चिनकुकी जोगा खेनै हाइकी मागना मखातान हाइ मैतै कोम यामना कुइरबा मतमदगी मणिपुर की प्रजा सब्जेक्ट ओइदुना लेरकिबनी ब्रिटिशना लाना चिन मैतै कोमबु ऑल कुकी ओइना कौखिबनी मदुना चिनकुकी जोगी स्कॉलर खरना मैतै कोम की प्रूफ सिंगबो चिनकुकी जो ट्राइब नि हाइबसी लाली चिनकुकी जो प्रूफ सिंग थेंखांग कयादा मणिपुर चनसिलकिबा सिदा मरु ओइबा मरम ओइदुना मखोइगी पॉपुलेशन 2011 की सेंसस ता लाख मरीगा लिसिंग निफुनी पन चनीगा तरागा मरी यौख्रबनी लाइकिद्रबे nganthoigi sarma gi memda satune MP da bimol akoi jamno imung manung gi awabada saruk yakre nahal air india B787 aircraft flight number AI271 kai kiba thodok ta laikidrabu flight adugi cabin crew member oi bi thawaldagi kongboi lakpong nganthoigi sarma gi memda ngasi lok sabha gi MP da bimol akoi jamna satune imung manung gi awabada saruk yakre laibak thiraba thodok aduda nganthoigi sarma laikidra haiba khangaba so hojik fabu mahaki thawai yaudra hakchang makta khangdok pangam dabaga loina mayumda puraktriba imung manung amadi sagai natai kairoi lekai gi miyo singna awabaga loina leidari nganthoigi sarma laikidaba da awabu phungdok paga loina na MP da bimol akoi jamna phungdok kibada आइखोइ खोइमक लोइना सिगेदब ngakhtari adubu isa nganthoigi yauna lamdam asigi flight adugi cabin crew makhoi ani laikidre manung matam sadana laikidaba asigi damakta yamna nungaite makhoi gi aroiba pungja phabu miyam gi seba torami madugi damakta chauthokchaba phawu isa ani gi laibakta asukna thoku haina tamlambana thodok adu thokibani mathangi mapok amada mu hanai khoi gi rakta tinba oirasanu mapugi makhada thawni jari loina imung manung gi awawa saruk jari haiki achumba well phangju phawu jackson gi Asiba Hakchang laukhiroi JSC Nara Kunjin Maili Kai Delay, Anoba Itim from Koba, the Addiction Center, Camry Rehabilitation Center, Amada Tasi, Taragamatwi, singing over Mongtori and Dunami, Amalaki, the Batodo, Aduka Marilyn, and Miami over me from Amma, how come among like a community hold upon talk to the Joint Action Committee, GSC among us, Semcre, Missy Aduga Sumba Well Fangri Power, Asiba Hakchang Low, the Nova Nokivagalina, DC Tawali Kutang, the Manipuri governor, just to memory them, Amma JSC, make a pisin cray, Narang JSC, Miam Makada Miamna, National Highway 102, the talk to Namadi Lambit and Kiting, don't walk at me from Sataki, Kongjang adu da Jackson gi misi yaning de asum well puthokpiyu mihat pa mi puthokpiyu haina thapa play card sin na ki khongjang adu ga mari leina JSC gi convener ratan na phangto khibeda Jackson na thauri yandun lemri bu mafam di mak na thauri yan beda si nei hai be thauri na tarana tawel adu ga laikhidaba Jackson gi ngaksam da lemri ba dakpham adu ga susana de Jackson ga sum well phangnaba khongjang kaya sangsin gani athuba matam da mari linna department Jackson misi ga sum well phanghan bina hona biu asum well phangri fa wasi Hakchang laukhiroi hairi Mahatma Gandhi ki masu nupa Asis Lata Ram Gobind South Africa ki korna forgery gi mari leina sahi tare jail pi khre Mahatma Gandhi ki masunupi Asis Lata Ram Gobind sahi yankhai ga tar unam thak toba amasung oidaba ngang ba mari leina South Africa gi Durbanda Labor Court amana sahi tare jail pi khre court asina Asis Lata asi SR Maharaj koba business ama namthak tobugi maral thingnabadi sahi tare jail pi khibani Asis Lata na Maharaj haiba mioi asida South Africa da Labor Hospital Group amada Lilian haina khangnaba hospital sina gadabada langi container ahum import tawkhre yamlaba container sing asi South Africa da import tawbagi custom amasung import duty pi na ba sel darkar lai poaching adu escort tawbagi phanglakpa sendong ado mahakisu share pi gani haina khangan ki maduda Maharaj hairiba mioi asina thajabadagi $6.2 gi senpham adu pi khibani adum oinam hairiba polom sing adu South Africa da import tawrambagi khudam amata thengna khide masigi matang da South Africa gi court amada sathakiba trial amada Mahatma Gandhi gi masunupini haina Asis Lata na sagala kiba mahaki oida pada wari adu asumba malhannabi damakta fake document amasung invoicing sai haiba khangba ngamki asugumba investor singbo convince tawnaba sasinaba se sangsinabagi damakta Asis asi court asina maral leiri haina khangba ngamki South Africa gi National Prosecutive Authority gi spokesperson Natasha Karana haikibda Asis Lata Ram Gobind na hairiba polom sing adu Africa da
export taunabi custom charge oina $1,6.2 darkar lei haina claim tawki nupi asigi background asi amasung document kaya aduda thajabadagi maharajana nupi aduda mahakna hairiba senfam adu piki kona thangda se sangsing adu sasinabani haiba khangbadagi police complaint file torokibani makhata na hairiba wakasing adu court laglaba matungda asislata hairiba nupi asi fraud and forgery case ka mari leinana sahi taret jail da pikibani hairi Molian boy misigi asengbu puthokpada miyamna mateng pangbiu lanu Tengnopol district ki manung chana leiba Langon village tagi haujikna Adim Jati hostel da leiduna DM college da BBA tamliba ti Molian boy gi misigi asum balangla langjin puthokpada lamdam asigi mari leina singna mateng pangbiu haina popol lanu sinu ai mol miyam da appeal torokli ngasi manipuri press club ta thangjing hall da pangthoki pawi mi pham da makata na hai haukiba jun taragani thoigi numidang da maki masanupa masangam dabadagi city hospital da lengna ba pukhatle haina hostel gi maike digi khanghalakpadagi mafam adu da satluba matam da masanupa gi thawai yaudraba haksang oina leramki ti Molian boy manaba amaga iroibada ising da Irak na duna lai kitabani haiba hostel gi warden na phongdokiba wafam yaba ngamloi karigidamta iroi minariba mamanaba adudi nakal da phamduna yengliba manaba yauna makhoi ahumna kanba ngamdribanu haiba wafam phongdokladuna misi ase singngai oibana asengmu maram puthokpada mari leina basingna mateng pangbiu haiki